United Youth of Hyrok member amoy na saruk yazabani ay isama su Hyrok Bagwan Haitopokpi dagini adugo ngasi mahiroi sing mayam sigi luching ba moy na ay hoje Manipur University Student Union gi General Secretary moy na thau pujari taseng na mahiroi sigi luching ba moy na yingura ka ngasi ge khoi gi khunai sida human resource ma develop to ma tamda mahiroi sing thingari ba China chaithi kaya ma akoi ai samak su masigi ba China chaithi kaya yom naga ngasigi stage se yong bani maram aduna mangda lengsin biri ba mahiroi sing da koina thamjaning badi ajuwa mahiroi ama oringai matamda chaithi kaya ma thingna bani oja sing na piba pressure family na piba pressure tongan ba influence ama lakani ba adubu aigi announcing sing da aina thamjaling badi aigi pandam ama leiba targadi pandam lek phangdiba any means pandam ama phangna ba hona ba matamda China chaiting kaya ama yorakani ba China chaiting yaudra phangba pandam dudi machang moiba pandam natte ba chaiting kaya do awaba kaya ama thingna kanda phangba pandam do madugi magun se awaba masak khangba mahiroi na nungai bagi panthum de yo ko matamda awaba ichin inau sing ima ipa nusi ba phawani awaba yaudaba